ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯑꯅꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯄꯩꯁꯥꯁꯦ ꯂꯣꯠꯆꯔꯝꯃꯒꯦꯕꯀꯣ ꯑꯩ MU ꯁ꯭ꯋꯥꯏꯗ ꯂꯩꯕꯅꯤꯅ ꯑꯗꯨꯝ MU ꯀꯥꯟꯆꯤꯄꯨꯔ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯠꯆꯔꯝꯃꯒꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒ ꯃꯊꯪꯒꯤꯗ ꯃꯌꯥꯝꯅ ꯂꯣꯠꯍꯟꯅꯤꯡꯕ ꯃꯐꯝꯗꯣ ꯑꯗꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯣꯠꯆꯔꯝꯃꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯄꯩꯁꯥꯁꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯔ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ 100 ꯌꯥꯎꯕ 500 ꯌꯥꯎꯕ ꯑꯗꯨꯝ ꯌꯥꯎꯖꯖꯅꯤ ꯑꯗꯨꯝ ꯁꯤꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒ ꯃꯌꯥꯝꯗꯨꯅ ꯑꯩ ꯁꯦꯂꯣꯇꯦꯞꯅ ꯇꯥꯁꯜꯂꯝꯃꯒ ꯐꯖꯅ ꯊꯝꯃꯝꯃꯒꯦ ꯃꯐꯝꯗꯨꯁꯨ ꯍꯥꯏꯔꯝꯃꯒꯦ ꯑꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯈꯪꯕꯤꯔꯒ ꯚꯤꯗꯤꯑꯣ ꯑꯃꯃꯝꯇꯪ ꯑꯩ WhatsApp ꯅꯝꯕꯔꯗꯣ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯅ ꯑꯃꯃꯝꯇꯪ ꯊꯥꯖꯟꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯐꯝꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯀꯥꯆꯤꯟꯁꯦ ꯊꯝꯃꯁꯦꯕ ꯂꯥꯛꯑꯣ ꯆꯠꯂꯣ ꯃꯐꯝꯁꯦ ꯈꯔ ꯎꯠꯂꯨꯅꯦ ꯍꯥꯏꯐꯦꯠ ꯃꯌꯥꯝꯅ ꯈꯪꯒꯗꯕ ꯃꯐꯝ ꯃꯑꯣꯡꯗ ꯃꯌꯥꯝꯁꯤꯅ ꯊꯧꯕꯥꯜ ꯆꯠꯄꯩ ꯂꯝꯕꯤꯗꯨꯅꯤ ꯁꯣꯝꯗꯅ MU ꯒꯦꯠ ꯂꯩꯔꯦ MU ꯒꯦꯠꯀꯤ ꯍꯦꯛ ꯁꯤ ꯐꯨꯠ ꯕ꯭ꯔꯤꯖꯁꯤꯗꯅꯤ ꯁꯤ ꯁꯣꯝꯒꯤ MUꯒꯤ ꯆꯪꯐꯝꯒꯤ ꯕ꯭ꯔꯤꯖ ꯃꯈꯥꯗ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝ ꯍꯥꯏ ꯑꯗꯨꯝ ꯅꯝꯃꯁꯤꯀꯣ ꯌꯥꯏ ꯇꯧꯔꯁꯤ ꯌꯥꯏ ꯄꯩꯁꯥꯒꯁꯦ ꯃꯅꯤ ꯕꯦꯒꯀꯥꯁꯦ ꯐꯖꯔꯕꯅꯤ ꯁꯤ ꯑꯍꯥꯟꯕꯒꯤ 100ꯅ ꯍꯥꯞꯆꯜꯂꯁꯤ ꯉꯁꯥꯏꯗꯤ ꯑꯗꯨꯒ ꯑꯦꯅꯤ ꯐꯟ ꯊꯥꯕꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯄꯩꯁꯥꯁꯦ ꯍꯥꯞꯆꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯉꯥꯛꯇꯪ ꯊꯝꯃꯒꯦ ꯄꯩꯁꯥꯁꯤꯗ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯁꯤ ꯄꯩꯁꯥ ꯁꯤ ꯌꯥꯎꯔꯕꯅꯤꯀꯣ ꯀꯣꯟꯁꯤꯜꯂꯀꯥꯟꯗ ꯃꯌꯥꯝꯅ ꯈꯪꯅꯕꯅꯤꯀꯣ ꯃꯌꯥꯝꯅ ꯈꯪꯅꯕꯅꯤ ꯑꯗꯨꯒ ꯁꯣꯂꯨꯇꯦꯞ ꯁꯤ ꯀꯩꯅꯣꯁꯦ ꯋꯥꯏꯠ ꯇꯤꯞꯁꯦ ꯅꯞꯁꯜꯂꯒꯦ ꯁꯤ ꯋꯥꯏꯠ ꯇꯤꯞꯁꯦ ꯑꯃ ꯅꯞꯁꯜꯂꯒꯦ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤ ꯑꯩ ꯌꯥꯝ ꯀꯣꯝꯅ ꯊꯝꯃꯝꯃꯒꯦ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯈꯪꯅꯕ ꯁꯤ ꯎꯠꯂꯨꯅꯦ ꯍꯥꯏꯐꯦꯠ ꯁꯤ ꯊꯝꯃꯝꯃꯤ ꯁꯤ ꯍꯥꯏꯐꯦꯠ ꯎꯕꯗ ꯑꯗꯨꯝ ꯈꯪꯒꯅꯤꯅꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯎꯕꯅꯗꯤ ꯕꯣꯝ ꯐꯤꯠ ꯇꯧꯋꯦꯒ ꯈꯜꯂꯝꯗꯣꯏꯅꯤ ꯃꯌꯥꯝ ꯈꯜꯂꯝꯗꯣꯏꯅꯤ ꯑꯗꯣ ꯕꯣꯝ ꯐꯤꯠꯇꯤ ꯅꯠꯇꯦꯀꯣ ꯄꯩꯁꯥꯁꯦ ꯒꯤꯞ ꯑꯋꯦ ꯇꯧꯊꯣꯛꯄꯅꯤꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯏꯁꯄꯣꯠꯇ ꯑꯃꯨꯛ ꯆꯠꯁꯤꯂꯣ ꯆꯠꯂꯁꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯌꯥꯝꯅꯗꯤ ꯂꯥꯞꯄꯔꯣꯏꯒꯦ ꯒꯥꯔꯤꯁꯤꯁꯨ ꯋꯥꯏꯔꯛꯄꯅꯤꯅꯀꯣ ꯑꯅꯛꯄ ꯖꯒꯥ ꯁ꯭ꯋꯥꯏꯗ ꯑꯃꯒ ꯊꯝꯃꯁꯦ ꯍꯧꯖꯤꯛꯀꯤ ꯐꯨꯠ ꯕ꯭ꯔꯤꯖꯇꯣ ꯑꯗꯨꯗꯨꯒꯤ ꯃꯅꯥꯛꯅꯤꯀꯣ ꯐꯨꯠ ꯕ꯭ꯔꯤꯖ ꯑꯁꯣꯝ ꯃꯅꯥꯛꯇ ꯑꯃ ꯊꯝꯈ꯭ꯔꯦ ꯌꯥꯝ ꯂꯥꯞꯇꯕꯤꯗ ꯁꯤ ꯎ ꯃꯈꯣꯡꯗ ꯑꯃꯒ ꯊꯝꯃꯒꯦ ꯗꯤꯁꯇꯦꯟꯁ ꯑꯣꯐ 10 to 20 ꯃꯤꯇꯔ ꯁ꯭ꯋꯥꯏꯗ ꯑꯦꯔꯤꯌꯥ ꯑꯃ ꯊꯝꯃꯒꯦ ꯑꯗꯨꯝ ꯌꯥꯅꯕ ꯃꯑꯣꯡꯗ ꯑꯇꯣꯞꯄ ꯃꯐꯝ ꯂꯩꯔꯒꯁꯨ ꯊꯝꯍꯟꯅꯤꯡꯕ ꯃꯐꯝ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯕ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯨꯝꯕ ꯀꯥꯡꯄꯣꯛꯄꯤꯒꯨꯝꯕꯗꯤ ꯍꯥꯏꯔꯛꯀꯅꯣꯕ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯌꯥꯗ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯊꯝꯕ ꯆꯠꯄꯗ ꯀꯣꯛꯀ ꯀꯛꯑꯒ ꯑꯁꯤ ꯌꯨꯇꯨꯕꯔꯗꯨꯅꯦ ꯇꯧꯔꯒ ꯑꯃꯨꯛ ꯆꯤꯡꯈꯠꯂꯛꯑꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯔꯅꯦꯁꯨ ꯃꯁꯛ ꯈꯪꯕꯤꯔꯝꯈꯤꯔꯣꯏꯕ ꯑꯗꯨ ꯍꯌꯦꯡꯋꯥꯏ ꯕꯦꯔꯥ ꯀꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤ ꯄꯣꯠꯁꯤꯗ ꯑꯗꯨꯝ ꯃꯌꯥꯝꯁꯤ ꯄꯣꯠꯁꯤꯗ ꯑꯗꯨꯝ ꯊꯝꯖꯤꯜꯂꯒꯦ ꯌꯥꯅꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯍꯧꯔꯛꯄꯅꯤꯅꯀꯣ ꯁꯤ ꯃꯐꯝꯁꯦ ꯁꯤ ꯉꯁꯥꯏꯒ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯊꯧꯕꯥꯜ ꯆꯠꯈꯤꯕ ꯃꯐꯝ MUꯒꯤꯅ ꯁꯤ ꯊꯣꯔꯛꯑꯒ MU ꯂꯩꯒꯗꯕ ꯃꯐꯝ ꯄꯩꯁꯥ ꯍꯥꯞꯆꯜꯂꯒꯦꯀꯣ ꯍꯥꯞꯆꯜꯂꯀꯥꯟꯗ ꯁꯤ ꯊꯝꯃꯒꯦ ꯑꯗꯨꯒ ꯀꯣꯟꯁꯤꯜꯂꯒꯦꯀꯣ ꯑꯗꯨꯒ ꯁꯤ ꯋꯥꯏꯠ ꯇꯤꯞꯁꯦ ꯑꯃꯨꯛ ꯅꯞꯁꯜꯂꯁꯦ ꯈꯔ ꯍꯌꯦꯡ ꯂꯤꯛꯂꯥꯒꯨꯝꯕ ꯇꯥꯔꯛꯑꯒꯁꯨ ꯁꯤꯅ ꯈꯔ ꯁꯦꯐꯇꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤꯗ ꯁ꯭ꯋꯥꯏꯗ ꯁꯤ ꯎꯗꯤ ꯃꯌꯥꯝ ꯂꯩ ꯎ ꯑꯃ ꯑꯁꯤ ꯐꯨꯠ ꯕ꯭ꯔꯤꯖ ꯂꯩꯔꯦ ꯎ ꯑꯃ ꯎ ꯑꯅꯤ ꯁꯤ ꯎ ꯑꯍꯨꯝ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁꯠ ꯊꯪꯅꯕꯒꯤ ꯃꯐꯝꯗꯨꯗꯅꯦꯕ ꯚꯥꯏ ꯁꯤ ꯊꯝꯃꯝꯃꯒꯦꯀꯣ ꯆꯪꯁꯤꯜꯂꯛꯑꯣ ꯁꯤ ꯊꯝꯃꯝꯃꯒꯦꯀꯣ ꯁꯤꯗ ꯑꯗꯨꯝ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯑꯗꯨꯝ ꯈꯨꯜꯂꯒ ꯑꯗꯨꯝ ꯑꯣꯏꯖꯔꯣ ꯌꯥꯏ ꯑꯗꯨ
ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯃꯃꯝꯗꯤ ꯊꯥꯕꯤꯔꯝꯃꯣ ꯈꯨꯟꯗꯦ ꯈꯨꯟꯗꯦꯗꯣ ꯈꯪꯅꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯁꯤ ꯎꯁꯦ ꯑꯍꯨꯝꯁꯨꯕ ꯎꯗꯅꯦ ꯁꯣꯝꯗ ꯐꯨꯠ ꯕ꯭ꯔꯤꯖꯇꯒꯤ ꯄꯥꯔꯛꯄꯗ ꯑꯍꯨꯝꯁꯨꯕ ꯁꯤ ꯄꯣꯁꯀ ꯊꯪꯅꯕ ꯄꯣꯁꯀ ꯊꯪꯅꯕꯗꯅꯦ ꯁꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯁ꯭ꯄꯣꯠꯇ ꯑꯃꯨꯛ ꯆꯠꯂꯁꯦ ꯃꯌꯥꯝ ꯍꯟꯗꯛꯀꯤꯁꯤꯅ ꯀꯩꯅꯣꯗ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯣꯠꯂꯁꯦ ꯉꯁꯥꯏꯒꯤꯗꯣ ꯑꯅꯤ ꯂꯣꯠꯂꯝꯃꯦꯗꯅ ꯍꯧꯖꯤꯛ ꯑꯅꯤ ꯑꯃꯒ ꯁ꯭ꯋꯥꯏꯗ ꯂꯣꯠꯂꯒꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯦꯝ ꯌꯨ ꯍꯦꯛ ꯃꯅꯤꯡ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯅ ꯀꯦꯊꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯅꯥꯀꯟꯗ ꯁꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯁꯤ ꯌꯨꯔꯤꯅꯦꯜ ꯃꯐꯝ ꯂꯩꯔꯦ ꯁꯤ ꯎꯁꯤꯗ ꯍꯥꯞꯇꯣꯏꯅꯦ ꯑꯦꯝ ꯌꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯎꯁꯤ ꯌꯦꯁꯜꯂꯝꯃꯒꯦꯕ ꯑꯗꯨꯝ ꯂꯧꯅꯔꯛꯑꯣ ꯄꯩꯁꯥ ꯍꯥꯞꯄꯗꯣ ꯑꯣꯏꯔꯅꯤ ꯚꯥꯏ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯁꯦꯕ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯁꯤ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯅꯕ ꯄꯩꯁꯥꯒꯁꯦ ꯃꯅꯤꯕꯦꯛꯇꯤ ꯀꯣꯔꯣꯡ ꯀꯣꯔꯣꯡ ꯂꯥꯎꯔ ꯄꯣꯠꯅꯤꯗ ꯁꯨꯝ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯁꯨꯝ ꯇꯧꯕ ꯋꯥꯅꯤ ꯌꯥꯝꯅ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯅꯦꯅ ꯄꯩꯁꯥꯁꯦ ꯊꯤꯟꯖꯤꯟꯕ ꯆꯪꯗꯕꯤꯅꯦꯕ ꯃꯄꯥ ꯈꯪꯗꯕ ꯄꯥꯈꯪꯅꯗꯤ ꯑꯣꯏꯁꯜꯂꯨꯗꯅ ꯌꯦꯠꯄꯁꯤ ꯃꯅꯤꯡꯗ ꯌꯦꯠꯁꯦ ꯍꯥꯏꯗꯤ ꯃꯅꯤꯡꯗ ꯌꯦꯠꯁꯦꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯤꯅ ꯈꯪꯁꯅꯨꯕ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯠꯁꯦꯕ ꯍꯥꯏꯗꯤ ꯍꯦꯛꯇ ꯂꯥꯛꯄ ꯃꯤꯅ ꯎꯔꯗꯤ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯧꯍꯟꯅꯤꯡꯉꯦꯕ ꯌꯦꯁ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯛꯅ ꯌꯦꯜꯂꯝꯃꯒꯦ ꯁꯤꯒꯤꯗꯤ ꯑꯗꯨꯅ ꯐꯗꯧꯕ ꯑꯃ ꯂꯩ ꯄꯥꯛꯅ ꯂꯩ ꯐꯖꯔꯦ ꯃꯌꯥꯝ ꯑꯁꯤ ꯂꯧ ꯂꯥꯛꯄꯗ ꯄ꯭ꯂꯦꯠ ꯑꯃꯃꯝꯗꯤ ꯄꯨꯕꯤꯔꯛꯎꯀꯣ ꯁꯦꯂꯨꯇꯦꯠꯁꯦ ꯐꯖꯅ ꯀꯟ ꯁꯤ ꯑꯗꯨꯝ ꯆꯞ ꯆꯥꯔꯦꯀꯣ ꯁꯤ ꯃꯌꯥꯝ ꯑꯦꯅꯤ ꯐꯟ ꯊꯥꯕꯁꯤꯅꯤꯀꯣ ꯑꯦꯅꯤ ꯐꯟ ꯍꯦꯟ ꯔꯥꯏꯇꯤꯡꯗꯤ ꯐꯖꯔꯦ ꯍꯦꯟ ꯔꯥꯏꯇꯤꯡꯁꯨ ꯉꯁꯥꯏ ꯑꯩꯅ ꯄꯪꯏꯗ ꯏꯁꯟꯈꯤꯕꯒꯤ ꯁꯤ ꯃꯌꯥꯝꯁꯤ ꯑꯗꯣꯉꯁꯥꯏ ꯇ꯭ꯔꯥꯁ ꯂꯩꯕꯁꯦ ꯀꯩꯅꯣ ꯀꯦꯟ ꯂꯩꯕꯁꯦ ꯑꯁꯥꯏꯗ ꯑꯗꯨꯝ ꯇꯧꯔꯀꯣ ꯁꯤꯁꯤꯅ ꯈꯔ ꯆꯥꯎꯅ ꯇꯧꯔꯝꯃꯁꯦꯕ ꯑꯁꯤꯁꯤꯅ ꯈꯔ ꯆꯥꯎꯅ ꯇꯧꯔꯝꯃꯒ ꯈꯔ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯂꯣꯠꯂꯝꯃꯁꯦꯕꯀꯣ ꯂꯣꯠꯂꯝꯃꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯃꯤꯅ ꯂꯧꯖꯖꯅꯤꯕ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯇꯧꯗꯕꯤꯗ ꯌꯦꯡꯕ ꯀꯥꯡꯕꯨꯗꯤ ꯊꯤ ꯀꯥꯟꯅꯍꯧꯔꯅꯤꯀꯣ ꯊꯤ ꯀꯥꯟꯅꯅꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯈꯔ ꯆꯥꯎꯋꯦꯕ ꯊꯣꯡꯒꯤ ꯇꯧꯁꯤꯔꯣ ꯈꯔ ꯂꯥꯞꯁꯤꯗ ꯈꯔ ꯑꯗꯨꯝ ꯂꯥꯞꯊꯣꯛꯑꯒ ꯁ꯭ꯋꯥꯏꯗꯗꯤ ꯑꯃꯨꯛ ꯃꯤꯅ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯧꯁꯟꯁꯤꯔꯣ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯀꯥꯡꯕꯨꯅ ꯂꯧꯖꯅꯕ ꯌꯥꯏ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯁꯤ ꯃꯈꯣꯡꯒꯤ ꯄꯨꯟꯁꯤꯜꯂꯝꯃꯁꯦꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯌꯥꯏ ꯉꯁꯥꯏ ꯑꯦꯟꯚꯂꯞ ꯂꯩꯍꯧꯔꯕꯣ ꯅꯪꯒꯤꯁꯦ ꯅꯪ ꯂꯣꯏ ꯄꯥꯏꯈꯤꯅꯤꯗ ꯑꯩ ꯑꯦꯟꯚꯂꯞ ꯂꯧꯔꯨꯒꯦ ꯂꯪ ꯕꯁꯟꯇ ꯃꯇꯝ ꯂꯥꯛꯄꯕꯨ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯇꯥꯕꯤꯌꯨ ꯃꯥꯏ ꯑꯦꯟꯚꯂꯞ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯚꯤꯗꯤꯑꯣꯁꯨ ꯐꯖꯩ ꯃꯌꯥꯝ ꯁꯤ ꯑꯦꯝ ꯌꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗꯨꯅꯅꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯁꯤꯗꯤꯅꯦ ꯈꯔ ꯌꯨꯅꯤꯛ ꯑꯣꯏꯅ ꯕ꯭ꯂꯦꯛ ꯄꯦꯟꯅꯁꯨ ꯏꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯄꯩꯁꯥ ꯍꯥꯞꯄꯁꯦ ꯍꯥꯞꯀꯦꯕ ꯄꯩꯁꯥ ꯍꯥꯞꯄꯁꯤ ꯎꯠꯂꯔꯣꯏꯒꯦꯕ ꯀꯌా ꯍꯥꯞꯄꯦꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯗꯣ ꯊꯥꯔꯛꯑꯀꯥꯟꯗ ꯈꯪꯉꯣꯕ ꯍꯥꯏꯗꯤ ꯂꯧꯔꯤ ꯃꯤꯗꯨꯅ ꯃꯗꯥꯎꯗꯤ ꯌꯥꯔꯅꯤ ꯃꯗꯥꯎꯗꯤ ꯌꯥꯔꯅꯤ ꯃꯐꯝꯁꯤꯅ ꯁꯤꯗꯅꯤꯀꯣ ꯄꯩꯁꯥꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯑꯩ ꯍꯥꯞꯄꯨ ꯏꯇꯥꯎ ꯄꯩꯁꯥꯁꯦ ꯍꯥꯞꯄꯗꯤ ꯂꯣꯏꯔꯦ ꯁꯤ ꯌꯥꯎꯗꯤ ꯌꯥꯎꯔꯦꯀꯣ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯌꯥꯎꯗꯤ ꯌꯥꯎꯔꯦꯀꯣ ꯌꯥꯎꯔꯕꯅꯤꯅ ꯄꯩꯁꯥꯁꯦ ꯁꯤꯗ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯊꯨꯞꯆꯜꯂꯒꯦꯀꯣ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯁꯤ ꯊꯨꯞꯆꯜꯂꯒꯦ ꯑꯗꯨꯒ ꯁꯤꯗ ꯅꯞꯁꯜꯂꯝꯃꯒꯦꯕ ꯁ꯭ꯋꯥꯏꯗ ꯅꯞꯁꯜꯂ ꯌꯥꯅꯤꯅꯀꯣ ꯚꯥꯏ ꯌꯥꯅꯤ ꯁ꯭ꯋꯥꯏꯗ ꯅꯞꯁꯜꯂꯝꯃꯒꯦ ꯑꯗꯨ ꯚꯤꯗꯤꯑꯣ ꯊꯥꯔꯛꯄꯗꯤ ꯀꯥꯎꯅꯨꯀꯣ ꯑꯩ ꯅꯝꯕꯔꯗꯣ ꯍꯥꯞꯄꯛꯀꯦꯕ ꯑꯗꯨ ꯅꯝꯕꯔꯗꯨꯗ ꯊꯥꯕꯤꯔꯛꯑꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯁꯤ ꯑꯗꯨꯒ ꯃꯊꯪ ꯚꯤꯗꯤꯑꯣ ꯌꯥꯎꯔꯀꯥꯟꯗ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔ ꯊꯤꯔꯒ ꯃꯨꯛꯕꯥꯡꯒ ꯇꯧꯁꯦꯕ ꯄꯨꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯃꯤꯟꯅꯁꯦ ꯁꯤꯅꯤ सबके साथ सबके विश्वास हाइदनी मोदी की मन की बात हाइदनी
ꯕ꯭ꯂꯦꯗ ꯑꯃ ꯄꯨꯔ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ ꯁꯤ ꯄꯩꯁꯥꯒ ꯑꯃꯨꯛ ꯁꯦꯒꯥꯏꯅꯤ ꯄꯩꯁꯥꯁꯤ ꯌꯥꯝꯃꯦꯕ ꯁꯤꯒꯤꯗꯤ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯅ ꯊꯝꯃꯝꯕꯅꯤ ꯐꯖꯅ ꯕ꯭ꯂꯦꯗ ꯀꯛꯄꯗꯀꯣ ꯁꯣꯝꯗꯩ ꯀꯛꯄꯤꯌꯨꯕ ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯀꯛꯈ꯭ꯔꯗꯤ ꯁꯣꯏꯅꯅꯤꯕ ꯄꯩꯁꯥꯗꯣ ꯂꯧ ꯂꯥꯛꯑꯒ ꯄꯩꯁꯥꯗꯣ ꯆꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯅ ꯑꯗꯨꯅ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏब ꯇꯧꯔꯝꯃꯨ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯁꯤꯌꯔ ꯇꯧꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯃꯌꯥꯝꯒꯤ ꯒꯤꯐ ꯑꯋꯦ ꯃꯊꯪ ꯌꯥꯎꯔꯛꯄꯁꯦꯀꯣ ꯃꯊꯪꯒꯤ ꯂꯝꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯃꯊꯪ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯗꯨꯝ ꯊꯝꯖꯔꯝꯒꯦ ꯑꯗꯨꯗ ꯑꯗꯨꯝ ꯄꯨꯟꯅ ꯊꯦꯡꯅꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯊꯦꯡꯅꯕꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯩꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯗꯤ ꯚꯤꯗꯤꯑꯣꯗꯣ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯣ ꯍꯥꯞꯆꯔꯝꯃꯒꯦ ꯕꯥꯏ ꯃꯌꯥꯝ ꯆꯠꯂꯒꯦ